ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨ ꯂꯥꯛꯆꯔꯦ ꯉꯥ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯩꯅ ꯀꯣꯕꯤ ꯂꯩ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯦ ꯇꯧꯔꯦ ꯁꯤꯗꯅ ꯑꯂꯨ ꯀꯥꯡꯃꯦꯠ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯆꯥꯅꯤꯡꯉꯦ ꯑꯩꯅ ꯁꯤ ꯇꯧꯔꯦ ꯑꯗꯨꯗ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯉꯥꯁꯦ ꯍꯥꯟꯅ ꯆꯥꯁꯤꯀꯣ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯁꯦ ꯎꯠꯍꯧꯒꯦ ꯇꯧꯕꯅꯤ ꯀꯥꯎꯔꯦ ꯁꯤ ꯄꯤꯛꯑꯦ ꯑꯩ ꯑꯆꯧꯕ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯛꯑꯦ ꯏꯃꯥꯒ ꯑꯩꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯣ ꯆꯍꯤꯃꯨꯛꯇꯤ ꯂꯩꯔꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯈꯨꯗꯛꯇ ꯍꯦꯛ ꯊꯣꯛꯄꯁꯤꯁꯨ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯦ ꯂꯥꯞꯄꯕꯅꯤꯅ ꯑꯗꯨꯅꯅꯤ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯍꯥ ꯀꯃꯥꯏ ꯌꯦꯔꯨꯝ ꯈꯥꯏꯗꯣꯛꯑ ꯊꯣꯡꯕꯅꯦꯀꯣ ꯍꯥꯎꯋꯦ ꯃꯔꯣꯛꯁꯦสุดยอดꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯏꯪꯉꯦ ꯁꯝ ꯅꯨꯡꯁꯦ ꯁꯝꯁꯦ ꯃꯌꯥꯝ ꯅꯍꯥ ꯈꯤꯇꯪ ꯑꯣꯏꯔꯤꯉꯩꯗ ꯁꯪꯕꯅꯤꯀꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯀꯩꯁꯨ ꯇꯧꯅꯤꯡꯉꯣꯏꯅ ꯑꯗꯣ ꯄꯛꯄ ꯄꯛꯇꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯁꯝꯁꯦ ꯌꯥꯝ ꯀꯟꯅ ꯁꯪꯉꯨꯕ ꯅꯠꯇꯦꯕ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯗꯅ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯝꯃꯦꯕ ꯑꯗꯨꯒꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯟꯗꯛꯁꯦ ꯄꯨꯈꯝꯁꯦ ꯁꯤꯁꯤ ꯅꯥꯟ ꯆꯥ ꯇꯝꯃꯝ ꯃꯃꯥꯡꯗꯗꯤ ꯑꯩ ꯆꯥꯕ ꯉꯝꯃꯝꯗꯦꯕꯀꯣ ꯍꯟꯗꯛꯁꯨ ꯑꯩꯅ ꯉꯝꯗꯕ ꯆꯥꯡꯁꯦ ꯈꯤꯇꯪ ꯄꯨꯊꯣꯛꯑꯒꯅꯦ ꯉꯝꯅ ꯆꯥꯔꯕꯅꯦ ꯍꯥꯟꯅꯗꯤ ꯄꯨꯒꯤ ꯄꯨꯊꯣꯛꯑꯒ ꯂꯣꯏ ꯆꯥ ꯉꯝꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯅꯍꯥꯟꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯝꯗꯕ ꯆꯥꯡ ꯈꯛꯇꯪ ꯄꯨꯊꯣꯛꯑꯦ ꯆꯥꯛ
ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯡ ꯊꯥꯛꯆꯕꯒꯤ ꯀꯩꯀꯥ ꯚꯤꯗꯤꯑꯣ ꯈꯔ ꯑꯩꯅ ꯍꯩꯖꯕꯁꯤꯡꯗꯣ ꯃꯔꯛꯇ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯀꯃꯦꯟꯗꯣ ꯑꯩꯅ ꯄꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕꯤ ꯇꯥꯔꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ